कुकी जो कम्युनिटी के अनाबसिंग इम्फाल द लेयंग बलाकपद करिगुंबा अमता थोखल्लोय सरकारना दायित्व लौगनी हाइना सीएम वाई खेमचांदना फोंदोखरे। डिप्यूटी चीफ मिनिस्टर एलएस दिखोना लिताल की ग्राउंड सिचुएशन यंगसिनब लितान पुलिस स्टेशन द लाखरे हैरी लिताल द उखुल कामसों फुंगियर इम्फाल दगी मी अहेनबा संगलक्तनबा इरांग थोरकपा याई हाइना महादेव लंबुई द सिक्योरिटी डिप्लॉय तौरगा थटलगा थमले हैरी मयाई लंबी की थबक सुगदब कंट्रैक्टर सिंग द क्वालिटी लेना सुगद्र हाइना चीफ मिनिस्टर खेमचांदना हंखरे। लितान सिक्योरिटी अहेनब डिप्लॉय तौखरे इरांग लक्सिनब अमदि पामदब थौदोकसिंग थोक्तनबा खंगाबोक अवांग लैकाई सोरोक वांगब कमांडो कॉम्प्लेक्स संगमन लंबी सेंबीदबगी मयोक्ता लैकाई मियामना लंबी थिंगदुना खोंजंग संगसिनबा हौखरे। तलब कुइना उम्मगा चाबा सेक्शन सी लिलोंग उसोई पोकपीदगी चही कुनगनिपान गी नुपी अमा तलब उम्ना तुमसिनबदगी कैंसर नारकपदगी कुइना लैकनरागा नारमलब मतुंगदा लैखिद्रे हाइरी। अदुगा अरोइबगी अपडेट असना बीजेपी की अनौब प्रेसिडेंट सेंटर की इंगित पिरकले मी मयाम की मिंग पानरी। भारतीय जनता पार्टी बीजेपी मणिपुर प्रदेश के अनौब प्रेसिडेंट अथुब मतम खलब याना लेरे अदुम ओइनम कनाना प्रेसिडेंट ओइरकप याय हाइब खंग्रे फम असि पांबा मियोय सिंगदी यामली पाउगी लिखुन अमना हाई बीजेपी की नेशनल प्रेसिडेंट ओइना हंदक नितिन नबीन बु खनखिबा अमसुंग मणिपुर दा मतम सांगना प्रेसिडेंट रूल की लेंगक सासल लागलब मतुंग द युमनाम खेमचांदबु मणिपुर की अनौब चीफ मिनिस्टर ओइना वासक लौदुना मणिपुर अनौब लेंगक शासन अमा लैबगा लोइनना हौजिक लैरिबा बीजेपी मणिपुरी प्रदेश के प्रेसिडेंट के मुहूर्त अनौब प्रेसिडेंट अमा हापनब थौरांग तौरकपनी। मणिपुर हौखिबा सही 2023 की मे 6 हौरखिबा इरांग अदुना मरम ओइदुना बीजेपी मणिपुर प्रदेश के अनौब प्रेसिडेंट अमा खनगदबगी थबक पुमनमक चोंथदुना लाखिबनी। प्रेसिडेंट ए शर्दा की मतम लोइख्रबसु सांदोक्तुना मखा ताना पुहलक्खिबनी हौखिबा सही 2025 की फेब्रुआरी 18 लैरक्खिबा प्रेसिडेंट रूल असिगी मरीदा लौथोक्तुना अनौब पॉपुलर लेंगक शासन अमा लैरक्पदगी अनौब प्रेसिडेंट खनबगी वाफम लाखपनी। मणिपुर ओइरक्लिबा फियम द मरम ओइदुना बीजेपी मणिपुर प्रदेश के अनौब प्रेसिडेंट खननब सेंटर मतम गाइदुना लाखिबनी हाइरी। हौजिक बीजेपी मणिपुर प्रदेश के प्रेसिडेंट ओइरिबा ए शर्दा देवी असि हौखिबा सही 2021 की जून 23 तगी बीजेपी मणिपुर प्रदेश के प्रेसिडेंट की फमपुदुना लाखिबनी। मणिपुर के हौजिक ओइरिबा इरांग असि चपचाना थेंगनदुना शांतिदा हंजनहनब होटनब अमसुंग लागलिबा सही 2027 दा पांगथोकदोरबा 19 सुबा मणिपुरी लेजिस्लेटिव असेंबली की मिखल अदु बीजेपी मणिपुर प्रदेश की प्रेसिडेंट अमु ओइना निंगथिना थेंगनदुना पार्टीना चावना माइ पाक्तुना एमएलए कया पुथोकपा ngamgani खनबा कना दा पार्टी की नेशनल लीडर सिंगना पार्टी की स्टेट प्रेसिडेंट हाबलकदबगे हाइबा खंगबा ngamdri। नौना बीजेपी मणिपुर प्रदेश के प्रेसिडेंट ओइना खनगदोरबा अदुगी मखादा लाखलिबा सही 2027 दा पांगथोकदोरबा स्टेट असेंबली की मिखल खनगदबा ओइबना सेंटर दा मतिक चाबु इशू पुंगनामपु निंगथिना थेंगनबा अमसुंग मायोकनबा ngamgदबा मियोय अमा बीजेपी मणिपुर प्रदेश की ओइना खलबा याय हाइना पाउगी लिखुन आसिना फोंदोरकली। पनबे याबदी मणिपुर प्रदेश कांग्रेस कमिटी एमपीसीसी की ओइना सो हंदकता हाना लैरिबा प्रेसिडेंट कैसाम मेगाचंद्र की मुहूर्त हाना कांग्रेस लेजिस्लेचर पार्टी सीएलपी की लीडर ओइरंबा हाना की मणिपुर की चीफ मिनिस्टर ओइरंबा ओक्रम इबो बिबो ऑल इंडिया कांग्रेस कमिटी एआईसीसी की नौना प्रेसिडेंट ओइना खलखिबा लैख्रे। मंता बिश्वाना राइफल पाइदुना मुस्लिम द काप्सन बगी वीडियो अमा असम की बीजेपी ना थागलबलगा अमुक कथथख्रे। असम की चीफ मिनिस्टर हिमंता बिश्वाना राइफल पाइदुना एम तौरगा मुस्लिम कम्युनिटी की मियोय अमदा पॉइंट ब्लैंक रेंज दा राइफल दु काप्सन बगी आर्टिफिशियल इंटेलिजेंस एआई ना सेम वीडियो अमा सोशल मीडिया फॉरेनर फ्री असम नो मर्सी अमदी देयर इज नो फॉरगिवनेस टू बांग्लादेशी हाइना कैप्शन थादुना थागलमलबा मतुंग माइके क्यादगी अकनबा मोंग यानिंगदबा फोंदोनरकपदे असम की बीजेपी ना वीडियो अदु अमुक कथथख्रे हारी। कथलबा वीडियो अदु असम बीजेपी की सोशल मीडिया प्लेटफॉर्म एक्स की हैंडल दा पॉइंट ब्लैंक गुड सूट हाइबा टेक्स्ट का लोइनना थागलखिबनी। वीडियो अदुदा सीएम हिमंता बिश्वाना राइफल पाइदुना कापखिबा मियोय सिंग अदु मकोई चोंबा अमदी स्कल्फ केफ टुपी उपा मियोय सिंग ओइना उलकपदगी मुस्लिम सिंग दा टारगेट तौबनी हाइबा खंबा ngamlakkhibani। एआई ना सेम वीडियो अदुना असम दा चावना वाथोक ओहेनख्रे तुंगान तुंगान पॉलिटिकल पार्टी एक्टिविस्ट अमदी जर्नलिस्ट सिंग ना अकनबा मोंग दा यानिंगदबा फोंदोक्तुना खोलाव लावरकलबा मतुंगदा असम की बीजेपी ना सोशल मीडिया हैंडल दगी वीडियो अदु कथथखि हारी। तृणमूल कांग्रेस के एमपी सागरिका घोष ना वीडियो अदु इकाइनिगाइनि हाइरदुना यूएपीए की मखादा असम की बीजेपी की मथकता एक्शन लखुतकदबनी। वीडियो अदु असम दा मुस्लिम सिंग की मथकता बायलेंस चथौ हाइना मियाम दा फोंदोकपगा चप मानै हाइखि। कांग्रेस के जनरल सेक्रेटरी केसी वेणुगोपाल नसो असम की बीजेपी की वीडियो अदो मुस्लिम सिंग की मथकता जेनोसाइड चथौ हाइना मिचंग खोमगा चप मानै वीडियो अदो माइनॉरिटी सिंगबु टारगेट तौदुना पुथोरखिबनी। असिगुम्बा फैसिस्ट ओइबा वाखलोनगा लोइनना पुथोरकपा वीडियो असिना बायलेंस की थौदोक थोहनबगी मचाक सोइदना ओइरकनी। असम दा खक्ता नतना लैबा असिदा लैरिबा बीजेपी की लेंगाक सिंग असिना माइनॉरिटी सिंग की मथकता नतबा थबक थौंग कया चथनिंगबगी अमसुंग नमथनिंगबगी ममी मतम
ꯁꯥꯡꯅ ꯃꯤꯌꯥꯝꯅ ꯎꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯕꯤꯖꯦꯄꯤꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯐꯦꯁꯤꯁ ꯔꯦꯖꯤꯝ ꯑꯃ ꯂꯩꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯔꯛꯂꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯈꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯕꯤꯖꯦꯄꯤꯒ ꯃꯈꯣꯏꯒ ꯂꯝꯕꯥ ꯄꯥꯒꯗꯕ ꯄꯥꯔꯇꯤꯁꯤꯡꯗ ꯈꯟꯅꯕ ꯍꯧꯕ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄꯅꯤ ꯍꯥꯏꯅ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯀꯗꯕ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ 64 ꯁꯤꯈꯤꯕ ꯑꯃꯗꯤ 169 ꯂꯣꯝꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯗꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤꯅ ꯑꯣꯏꯔꯝꯂꯦ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ 64 ꯁꯤꯈꯤꯕ ꯑꯃꯗꯤ 168 ꯂꯣꯝꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯗꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤꯅ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅ ꯁꯦꯀ꯭ꯔꯦꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ꯫ ꯅꯕꯚꯥꯔꯠ ꯇꯥꯏꯝꯁꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯁꯇꯔ ꯄ꯭ꯂꯥꯟ ꯇꯧꯔꯝꯕ ꯃꯤꯁꯛ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ CDF ꯑꯁꯤꯝ ꯃꯨꯅꯤꯔꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯇꯨꯅ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯣꯅꯨꯡ ꯏꯁꯂꯥꯃꯥꯕꯥꯗꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯤꯌꯥ ꯕꯣꯝ ꯕ꯭ꯂꯥꯁꯠꯀꯤ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯗ ꯂꯥꯟ ꯍꯧꯔꯤꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤꯁꯤꯡꯅ ꯍꯣꯠꯅꯔꯛꯈꯤꯕ ꯊꯧꯔꯥꯡ ꯑꯃꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯗ ꯏꯟꯗꯤꯌꯥꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯒꯤ ꯄꯣꯂꯤꯁꯤꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯀꯌꯥ ꯄꯨꯔꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯊꯔꯤꯕ ꯇꯦꯔꯣꯔꯤꯁꯠ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅꯁꯨ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯇꯦꯔꯣꯔꯤꯁꯠꯀꯤ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯃꯁꯥꯃꯛ ꯚꯤꯛꯇꯤꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯎꯠꯄ ꯄꯥꯝꯕꯅꯤ꯫ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯏꯁꯂꯥꯃꯥꯕꯥꯗꯇ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 64 ꯁꯤꯈꯤꯕ ꯑꯗꯨ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯅꯤꯒꯤ ꯈꯨꯖꯜ ꯊꯧꯔꯥꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯁꯦꯀ꯭ꯔꯦꯠ ꯑꯦꯖꯦꯟꯁꯤ ISIꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯁꯨ ꯑꯦꯇꯦꯛ ꯀꯌꯥ ꯆꯠꯊꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯇꯥꯂꯤꯕꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯀꯤꯁꯇꯥꯟꯗ ꯊꯣꯛꯈꯤꯕ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ISIꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ꯫ ꯁꯦꯀ꯭ꯔꯦꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡ ꯆꯌꯣꯜꯗ ꯕꯂꯨꯆꯤꯁ꯭ꯇꯥꯟꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨ ꯂꯥꯟ ꯍꯧꯔꯤꯕ ꯕꯂꯨꯆꯤꯁ꯭ꯇꯥꯟꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯥ ꯍꯦꯟꯕ ꯑꯣꯠ-ꯅꯩꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯕꯂꯨꯆꯤꯁ꯭ꯇꯥꯟꯒꯤ ꯃꯤꯌꯥꯝ ꯌꯥꯎꯅ ꯂꯥꯜꯍꯧꯕꯁꯤꯡꯅ ꯄꯨꯟꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯀꯤꯁꯇꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯏꯁꯂꯥꯃꯥꯕꯥꯗꯇ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯥꯎꯅ ꯆꯦꯟꯅꯕ ꯃꯥꯁꯇꯔ ꯃꯥꯏꯟꯗ ꯐꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯁꯥꯁꯤꯟꯅꯕ ꯊꯧꯑꯣꯡ ꯑꯣꯏꯔꯝꯂꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯣꯍꯁꯤꯟ ꯅꯣꯀ꯭ꯔꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯏꯁꯂꯥꯃꯥꯕꯥꯗꯇ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯈ꯭ꯋꯥꯖꯥ ꯑꯁꯤꯐꯅꯁꯨ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯁꯂꯥꯃꯥꯕꯥꯗꯇ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯏꯟꯗꯤꯌꯥꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯅ ꯁꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤꯒꯤ ꯃꯊꯛꯇ ꯕꯂꯨꯆꯤꯁ꯭ꯇꯥꯟ ꯂꯥꯜꯍꯧꯕꯁꯤꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛꯁꯨ ꯑꯗꯨꯃꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯖꯦꯐ꯭ꯔꯤ ꯑꯦꯞꯁꯇꯤꯟꯅ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯄꯤ 10 ꯂꯣꯝ ꯃꯤꯔꯣꯜꯍꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯒ ꯈꯟꯅ-ꯅꯩꯅꯈꯤ꯫ ꯖꯦꯐ꯭ꯔꯤ ꯑꯦꯞꯁꯇꯤꯟꯅ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯄꯤ 10 ꯂꯣꯝ ꯃꯤꯔꯣꯜꯍꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯒ ꯈꯟꯅ-ꯅꯩꯅꯈꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯑꯦꯞꯁꯇꯤꯟ ꯐꯥꯏꯂꯁꯀꯤ ꯃꯇꯥꯡꯗ ꯑꯉꯛꯄ ꯐꯪꯅ ꯉꯥꯡꯅ-ꯁꯛꯅꯔꯤꯕ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯣꯟꯅ ꯊꯨꯝꯅ ꯆꯠꯊꯔꯝꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯈꯪꯅꯔꯛꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2008ꯇ ꯖꯦꯐ꯭ꯔꯤ ꯑꯦꯞꯁꯇꯤꯟꯅ ꯁꯦꯛꯁ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯊꯕꯛ ꯄꯥꯛ ꯁꯟꯅ ꯆꯠꯊꯔꯦ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯦꯁ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯖꯦꯜꯗ ꯐꯥꯎꯕ ꯊꯝꯈꯤꯕꯅꯤ꯫ ꯖꯦꯐ꯭ꯔꯤ ꯑꯦꯞꯁꯇꯤꯟꯅ ꯃꯥꯂꯦꯝꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯨꯆꯤꯡꯕ ꯀꯌꯥꯒ ꯄꯨꯟꯗꯨꯅ ꯑꯔꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯆꯠꯊꯔꯝꯕꯅꯤ꯫ NYTꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯄꯥꯏꯈꯠꯅꯤꯡꯕ ꯊꯧꯔꯥꯡ ꯊꯧꯁꯤꯜꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯪ-ꯍꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯈꯟꯅ-ꯅꯩꯅꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ 10 ꯂꯣꯝꯕꯨ ꯑꯃꯨꯛꯇꯗ ꯃꯤꯔꯣꯜꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯅꯕꯁꯨ ꯍꯣꯠꯅꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯔꯥꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯖꯁꯇꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯦꯞꯁꯇꯤꯟꯅ ꯄꯥꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯥꯂꯦꯝꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯌꯥꯝꯅ ꯍꯩꯅ-ꯁꯤꯡꯅ ꯃꯇꯦꯡ ꯀꯌꯥꯁꯨ ꯂꯧꯈꯤ꯫ ꯑꯦꯞꯁꯇꯤꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤꯗꯃꯛ $65 ꯔꯣꯝꯒꯤ ꯐꯟꯗ ꯐꯥꯎꯕ ꯊꯥꯗꯈꯤꯕ ꯂꯩꯈꯤ꯫ ꯖꯦꯐ꯭ꯔꯤ ꯑꯦꯞꯁꯇꯤꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯂꯩꯇ-ꯂꯥꯏꯔꯅ ꯍꯧꯔꯛꯈꯤ꯫ ꯑꯣꯖꯥ ꯑꯃ ꯑꯣꯏꯅꯁꯨ ꯆꯍꯤ ꯈꯔ ꯊꯕꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯕꯤꯖꯤꯅꯦꯁꯀꯤ ꯂꯝꯗ ꯈꯣꯡꯗꯥꯈꯤꯕꯗꯒꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯤꯔꯤꯌꯥꯗ ꯃꯤꯑꯣꯏ 4 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯁꯥꯎꯗꯔꯟ ꯁꯤꯔꯤꯌꯥꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯁ꯭ꯋꯥꯏꯗꯥ ꯄ꯭ꯔꯣꯚꯤꯟꯁꯇ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 4 ꯁꯤꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 4 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯥꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯁ꯭ꯋꯥꯏꯗꯥꯒꯤ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯃꯥꯟꯗꯔ ꯍꯨꯁꯥꯝ ꯑꯜ-ꯊꯥꯍꯥꯟꯅ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯁ꯭ꯋꯥꯏꯗꯥꯒꯤ ꯃꯇꯧ
ꯅꯦꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯦꯁꯤꯗꯦꯟꯁ 5ꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯆꯠꯊꯈꯤꯕ ꯑꯗꯨꯗ ꯃꯤꯑꯣꯏ 4 ꯁꯤꯈꯤ ꯑꯃꯁꯨꯡ 5ꯅ ꯇꯝꯊꯤꯅ ꯁꯣꯛꯈꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯨꯗꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯐꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯑꯜ ꯆꯍꯥꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯤꯌꯥꯝꯕꯨ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯋꯥꯕ ꯄꯤꯕ ꯑꯃꯁꯨꯡ ꯃꯤꯍꯥꯟ ꯃꯤꯄꯨꯟ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯌꯥꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯑꯜ ꯆꯍꯥꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯅ ꯌꯥꯕ ꯉꯝꯂꯣꯏ ꯑꯃꯁꯨꯡ ꯊꯧꯑꯣꯡ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯅꯤ꯫ ꯁꯤꯔꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯅ ꯃꯤꯑꯣꯏ 4 ꯁꯤꯈꯤꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯥꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯂꯥꯏꯗꯒꯤ ꯍꯧꯗꯨꯅ ꯁ꯭ꯋꯥꯏꯗꯥꯗ ꯁꯤꯖꯐꯥꯌꯔ ꯊꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯕꯥꯏꯛꯇ ꯋꯦꯗꯤꯡ ꯀꯥꯔꯗꯁꯤꯡ ꯌꯦꯟꯕ ꯆꯠꯄ ꯏꯃꯨꯡ ꯀꯥꯔꯅ ꯊꯣꯝꯕꯗ 3 ꯁꯤꯈ꯭ꯔꯦ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯔꯦꯋꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯨꯡꯂꯣꯝꯗꯒꯤ ꯃꯈꯣꯏꯒꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜꯗ ꯌꯥꯡꯅ ꯊꯧꯔꯛꯈꯤꯕ ꯑꯧꯗꯤ ꯀꯥꯔ ꯑꯃꯅ ꯊꯣꯝꯕꯗ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 3 ꯁꯤꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯚꯒꯋꯠ ꯕꯤꯁ꯭ꯋꯀꯔꯃ 45, ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯕꯝ ꯕꯤꯁ꯭ꯋꯀꯔꯃ ꯑꯃꯁꯨꯡ ꯁꯤꯇꯜ ꯕꯤꯁ꯭ꯋꯀꯔꯃ ꯀꯧꯕ ꯅꯨꯄꯤ ꯃꯔꯤꯃꯇꯥ ꯑꯃꯅꯤ꯫ ꯏꯃꯨꯡꯒꯤ ꯂꯨꯍꯣꯡꯕ ꯑꯃꯒꯤꯗꯃꯛ ꯃꯈꯣꯏꯅ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯕ ꯔꯦꯋꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯈꯤꯕꯅꯤ꯫ ꯚꯒꯋꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ 22ꯗ ꯊꯣꯛꯏ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 2 ꯈꯛꯇꯃꯛ ꯂꯥꯞꯄ ꯔꯦꯋꯥ ꯄ꯭ꯔꯌꯥꯒꯔꯥꯖ ꯍꯥꯏꯋꯦꯗ ꯂꯩꯕ ꯀꯣꯁꯇꯥ ꯈꯨꯟ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯊꯨꯅ ꯑꯋꯥꯕ ꯑꯣꯟꯈ꯭ꯔꯦ꯫ ꯄ꯭ꯔꯌꯥꯒꯔꯥꯖ ꯅꯥꯀꯟꯗꯒꯤ ꯂꯥꯛꯈꯤꯕ ꯌꯥꯡꯅ ꯊꯧꯔꯛꯄ ꯑꯧꯗꯤ ꯀꯥꯔ ꯑꯃꯅ ꯗꯤꯚꯥꯏꯗꯔ ꯑꯗꯨꯗ ꯊꯣꯝꯒꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜꯗ ꯊꯣꯝꯒꯥꯏꯈꯤ ꯍꯥꯏꯅ ꯃꯤꯠꯅ ꯎꯍꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯈꯤ꯫ ꯕꯤꯁ꯭ꯋꯀꯔꯃꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜꯗꯒꯤ ꯂꯪꯊꯣꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯕ ꯋꯦꯗꯤꯡ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤꯡ ꯑꯗꯨ ꯑꯋꯥꯕ ꯂꯣꯏꯁꯤꯟꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯗ ꯕꯥꯏꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯀꯥꯏꯈ꯭ꯔꯦ꯫ ꯑꯧꯗꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯚꯒꯋꯠ ꯑꯃꯁꯨꯡ ꯁꯤꯕꯝꯅ ꯆꯆꯥꯏꯗ ꯂꯩꯕꯁꯤꯡꯅꯤ ꯑꯗꯨꯒ ꯁꯤꯇꯜꯅ ꯑꯅꯛꯄ ꯔꯥꯊꯔꯥꯗ ꯂꯩꯕꯅꯤ꯫ ꯄꯣꯁ ꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯔꯦꯋꯥꯗ ꯂꯩꯕ ꯁꯟꯖꯣꯏ ꯒꯥꯟꯙꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈ꯭ꯔꯦ꯫ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯊꯨꯡꯈ꯭ꯔꯦ꯫ ꯋꯥꯔꯕ ꯃꯔꯤꯃꯇꯥꯁꯤꯡ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯉꯥꯏꯕ ꯑꯗꯨ ꯚꯤꯖꯨꯑꯦꯜꯁꯤꯡꯅ ꯎꯠꯈꯤ꯫ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯔꯕꯗꯤ ꯄꯨꯇꯤꯟꯅ ꯌꯥꯝꯅ ꯂꯥꯏꯅ ꯌꯨꯔꯣꯞ ꯑꯣꯀꯨꯄꯥꯏ ꯇꯧꯈꯤꯒꯅꯤ꯫ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯔꯕꯗꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯌꯥꯝꯅ ꯂꯥꯏꯅ ꯌꯨꯔꯣꯞ ꯑꯣꯀꯨꯄꯥꯏ ꯇꯧꯈꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡ ꯑꯃꯗꯤ ꯅꯥꯇꯣꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯔꯁꯤꯌꯥꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯀꯌꯥꯔꯛ ꯍꯟꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯗꯤꯐꯦꯟꯁ ꯕꯖꯦꯠ ꯌꯥꯝꯅ ꯍꯦꯟꯒꯠꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯒꯦꯝꯅ ꯊꯥꯗꯣꯔꯛꯄ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯅ ꯔꯁꯤꯌꯥꯒꯤ ꯂꯥꯟ ꯁꯣꯛꯅꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯂꯩꯇ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒ ꯂꯥꯟ ꯍꯦꯛ ꯁꯣꯛꯅꯔꯕꯗꯤ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡ ꯔꯁꯤꯌꯥꯒꯤ ꯈꯨꯠꯇ ꯆꯥꯎꯅ ꯃꯥꯏꯊꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯂꯥꯏꯅ ꯔꯁꯤꯌꯥꯅ ꯑꯣꯀꯨꯄꯥꯏ ꯇꯧꯈꯤꯒꯅꯤ꯫ ꯂꯥꯟꯒꯤ ꯃꯇꯦꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯔꯤꯕ ꯋꯥꯔꯒꯦꯝꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯔꯁꯤꯌꯥꯅ ꯂꯥꯟꯗꯥꯔꯛꯄꯗ ꯌꯨꯔꯣꯞ ꯂꯩꯕꯥꯛꯅ ꯉꯥꯛꯊꯣꯛꯄ ꯉꯝꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯠꯊꯔꯛꯂꯕꯗꯤ ꯔꯁꯤꯌꯥꯅ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯗ ꯆꯠꯂꯤꯕ ꯆꯍꯤ 2026 ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯄꯥꯅꯔꯤ꯫ ꯆꯥꯏꯅꯥꯅ ꯂꯥꯟꯗꯥꯔꯛꯄꯗ ꯆꯞ ꯆꯥꯅ ꯈꯨꯠ ꯍꯟꯕ ꯉꯝꯅꯕ ꯑꯃꯦꯔꯤꯀꯥꯅ ꯇꯥꯏꯋꯥꯟꯗ ꯁꯤꯐ ꯀꯤꯂꯔ ꯄꯤꯔꯛꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯅ ꯂꯥꯟꯗꯥꯔꯛꯄꯗ ꯆꯞ ꯆꯥꯅ ꯈꯨꯠ ꯍꯟꯕ ꯉꯝꯅꯕ ꯑꯃꯦꯔꯤꯀꯥꯅ ꯇꯥꯏꯋꯥꯟꯗ ꯁꯤꯐ ꯀꯤꯂꯔ ꯍꯥꯔꯄꯨꯟ ꯃꯤꯁꯥꯏꯜꯁꯤꯡ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯥꯏꯋꯥꯟꯒꯤ ꯃꯦꯗꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯦꯔꯤꯀꯥꯅ ꯃꯤꯁꯥꯏꯜ ꯂꯣꯟꯆꯔ ꯇ꯭ꯔꯛ, ꯔꯦꯗꯥꯔ ꯚꯦꯍꯤꯀꯜ ꯑꯃꯗꯤ ꯀꯃꯦꯟꯗ ꯑꯦꯟꯗ ꯀꯟꯇ꯭ꯔꯣꯜ ꯌꯨꯅꯤꯠꯅꯆꯤꯡꯕꯁꯨ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯇꯥꯏꯋꯥꯟꯅ ꯑꯃꯦꯔꯤꯀꯥꯒꯤ ꯀꯪꯐꯥꯜꯗꯒꯤ ꯀꯥꯞꯄ ꯉꯝꯕ ꯍꯥꯔꯄꯨꯟ ꯀꯣꯁꯇꯦꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ 100ꯒ ꯂꯣꯏꯅꯅ ꯃꯤꯁꯥꯏꯜ 100 ꯔꯣꯝꯁꯨ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯐꯥꯎꯕꯗ ꯃꯄꯨꯡ ꯐꯥꯅ ꯇꯥꯏꯋꯥꯟꯗ ꯊꯨꯡꯂꯔꯒꯅꯤ꯫ ꯇꯥꯏꯋꯥꯟꯅ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯆꯥꯏꯅꯥꯅ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯆꯥꯎꯅ ꯂꯩꯕꯗꯒꯤꯅꯤ꯫ ꯑꯃꯦꯔꯤꯀꯥꯗꯒꯤ ꯇꯥꯏꯋꯥꯟꯅ ꯂꯩꯔꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 12 ꯔꯣꯝ ꯂꯥꯞꯅ ꯄꯥꯏꯕ ꯉꯝꯕ ꯃꯤꯁꯥꯏꯜꯁꯤꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯈꯜꯒꯤ ꯃꯤꯁꯥꯏꯜꯁꯤꯡꯅꯤ꯫ ꯇꯥꯏꯋꯥꯟꯅ ꯑꯃꯦꯔꯤꯀꯥꯗꯒꯤ ꯂꯩꯔꯤꯕ ꯍꯥꯔꯄꯨꯟ ꯃꯤꯁꯥꯏꯜ ꯃꯈꯜ ꯑꯁꯤ ꯆꯥꯏꯅꯥꯅ ꯁꯃꯨꯗ꯭ꯔꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯂꯥꯟꯒꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯆꯞ ꯆꯥꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ꯫ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟꯕꯨ ꯃꯥꯏꯀꯩ 4ꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟꯗ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯐ꯭ꯔꯥꯟꯁꯇꯒꯤ ꯁ꯭ꯀꯥꯐ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ ꯂꯩꯅꯕꯒꯤ ꯑꯅꯧꯕ ꯌꯨꯔꯣ ꯃꯤꯂꯤꯌꯟ 200ꯒꯤ ꯗꯤꯜ ꯑꯃ ꯁꯍꯤ ꯇꯧꯅꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯗ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁꯠ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯤꯡ ꯊꯨꯒꯥꯏꯅꯕ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯅ ꯁꯤꯖꯤꯟꯅꯈꯤꯕ ꯁ꯭ꯀꯥꯐ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜꯁꯤꯡ ꯐ꯭ꯔꯥꯟꯁꯇꯒꯤ ꯂꯩꯅꯕ ꯑꯆꯧꯕ ꯗꯤꯜ ꯑꯃ ꯁꯍꯤ ꯇꯧꯅꯅꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯅ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯦꯞ ꯑꯃ ꯊꯨꯅꯃꯛ ꯂꯧꯔꯕ ꯌꯥꯏ ꯍꯥꯏꯅ ꯗꯤꯐꯦꯟꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯅꯁꯨ ꯃꯈꯣꯏꯒꯤ ꯔꯥꯐꯦꯜ ꯖꯦꯠꯁꯤꯡꯒꯤ ꯐ꯭ꯂꯤꯠꯀꯤꯗꯃꯛ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯦꯇꯤꯑꯣ
air-to-air missile mayam ama order taunabagi thabak changsili. Missile asi Indian Navy gi damak order taukraba amasung chahi 3 mari fawbagi manungda thunglagini asa tauriba Rafale Marine Fighter 27 ta pansingani. Operation Sindurda Rafale fighter jets singi thabak amasung region asida akiba piba hengalakliba asigi yenglaga Indian Air Force ta mathang numit kharani gi manungda Defense Acquisition Council na yaba piraba yariba Rafale combat aircraft 113 amagisu order taugadari. Chahi kharagi manungda Rafale aircraft ki masing chani rom yorakpa yabaga loinana Rafale aircraft na India Air Force ki mapung oiba adu oinabagi fibam pumnamak semkhre. America na Pakistan occupy Kashmir POK bu India gini haina yamna mayek sengna mefta utkre. America na Pakistan occupy Kashmir POK India gini haina mefta yamna mayek sengna ulakre. Haina phongdorakli America na POK bu India gi saruk amani haina mefta ulakkhibadagi Pakistan na khoirang khoisauna bagi thabak chathaba horakre. America na handak India da support tawaliba sinumit kharani gi mamangda European Council ga free trade tawkiba dudagini. POK gi matangda America na mamangda di Pakistan amadi India laiba ani gi oiba wathongni maram aduna watho asi laiba ani gi marakta wari shanaraga loishingadabani masida America na karisu tawningba ngai leiti haina phongdur laktuna lakhibani adubu mamang chahida America gi President Donald Trump na phongdokiba wafam aduga handak POK gi matangda phongdoraliba wafam asegadi yamna chawna khenaba leire. POK gi matangda India na matam pumnamakta Pakistan ga wari shananabagi mathau tade. POK hariba lam asi India gi ni haiduna lakhibani adubu Pakistan gi maikaidagi su Kashmir yawna POK gi lamsing asi makhoi gi ni haiduna yetuna lakhibani watho osigi matangda India amadi Pakistan ani gi marakta lan kaya thokibasu laikhrabani lansing aduda Pakistan maithiba ngakta phangkhibani hairi. America China Russia laiba ahum sigi marakta nuclear deal taunaba pautak pirakre. America China Russia laiba ahum sigi marakta nuclear deal taunaba Donald Trump gi lengana pautak pirakre hairi. Report asigi matungina malemgi khwaidagi nuclear khulai masing yamna laiba ase America Russia amadi China ni hariba laiba ahum asigi marakta yamna fazaba nuclear gi deal ama taunaba ngamlabadi malemgi oina faba khongthang ama oigani maramdi hauze America Russia amadi China na chingba laiba ahum asina hauze nuclear gi khulai khwaidagi masing yamna laiba oiraga so nuclear gi khulai amuka hena sanaba honarekhibani. Nuclear gi khulai leitriba laibak singna so makhoi gi matau tamduna nuclear gi khulai sanaba honarakliba se malemgi oinadi yamna khudong thiningai ni. America gi Foreign Minister Marco Rubio na phongdorekhibada nuclear khulai control taunabagi thaba asi sumnagi America amadi Russia na thaudang lofam thokte masida malemda leiriba laibak singna chongthorakpa mathau tai. China hariba laibak asisu yamna lona thumna nuclear gi khulai test tawbagi thabak chathari. China na lakadoriba chahi 2030 fawbagi manungda nuclear gi khulai lising amarom thamba ngamnabagi test tawnabagi thabak yamna lona thumna chathari haina America na maral sirakhrabani adubu America na siragliba maral asi China gi maikaidagidi yumfam yaudaba aranba wafamni haina phongdorakre. Building Ningkhaibada Meeoi ani sekre. Rajasthan gi Kota da laiba mathol ahum gi building ama thangdu numita Ningkhaibada yamdrabada Meeoi ani sekre amasung atai kaya marum nan senkre haina kinari thaudo adu building adugi manungda restaurant ama chalaiba Talwandi area da thokibani thaudo adu da hojik fawda Meeoi ani sikhibagi paw leire. Meeoi Mapan Medical College Hospital da pukhatkre haina Rajasthan gi Minister Madal Dilwar na phongdokre. Paw phangbaga thunamak police amasung rescue team singna mafam aduda thunglakre. Building aduna ningkhairakkiba matam aduda restaurant adugi manungda customer sing amasung employer sing leikhi. Armenia da India gi Akas missile pinaka rocket nuching makhulai singi matik mayai utkre. Armenia gi leimai da India gi Akas missile pinaka rocket nuching ba khulai singi matik mayai utkre haina phongdorakli. India gi Chief of Defense Staff General Anin Chauhan Armenia hek thungbaga India gi lan gi khulai sing adugi exhibition tawduna mai pakna test tawkhibani. Armenia amadi India laiba animak hokhiba chahi kya gi mamangdagi defense ki lamda amana amagi mateng pangna duna lakhibani. India gi matik mayai leirabalan gi khulai sing adu ubada Armenia gi military gi makok thongbalu chingbasing harawbagi pankhai leikhidre hari. Exhibition aduda India na utkheba mobile artillery rocket gun, advanced Twed artillery gun system, Akas air defense system amadi matik mayai leiraba pinaka multi-barrel rocket launcher na chingba khulai singi matik mayai utkibani. Khulai sing asi India masamana sajaba landa sizinaba yaraba khulai singni. India na saduna puthokpa advanced Twed artillery gun system asi chaurangna kilometer 95 rom lamna leiba target singba mapung fana mangantahan mangamba khulai amani. India na sariba khulai sing asi chingna namna leiba Armenia hariba laiba asigadi yamna chanaraba langi khulai singni hari. Handak India na Armenia da guided pinaka rocket supi kiba laikhrabani. Medium range surface to surface missile system, fighter jet, helicopter, drone amadi cruise missile na chingba langi khulai sing asi India na Armenia da pikiba Akas 1S asina
ꯌꯥꯝꯅ ꯂꯥꯏꯅ ꯀꯥꯞꯊꯕ ꯉꯝꯒꯅꯤ꯫ ꯑꯥꯔꯃꯦꯅꯤꯌꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯕꯒ ꯂꯣꯏꯅꯅ ꯗꯤꯐꯦꯟꯁꯀꯤ ꯂꯝꯗꯁꯨ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯨ ꯇꯧꯅꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫